Bethany Diaspora Church ki nungsi jaraba ichile na umur mapang sing ahan ba maktada Prabhu Jisu Krista ki mingda salam pizari. Ngasi thangza numit May gi tang ahum 2025 Shona chan biduna mahaki wahay paminabagi matam aduga amaga puning thaugat minabagi matam pinabi basigidamak tay short hagat minase ay koy gi text asi 1 John chapter 2 verses 28 ka 29 asi koy gi text oy gani aduga message asi gi title asina everyone who practices righteousness haibani Manipuri da ay koy ni yenglabadi asmaina Ibani Achuba tauriba mi Khudingmak haibani Achuba tauriba mi Khudingmak esilinaw sing ngasi akhoi gi text asi righteousness dharma chenba natraga achumba tauba asigi matangda puning thogat piba asini Manipuri gi Bible da ngaktang aikoi yengminasi ai pathok chage 1 John gi chapter 2 verses 28 and 29 aduna hauzik apikpa angang sa mahagpu phongdok piba matamda aikoi na pukning lumnaba amasung mahagna lenglakpa matamda mahaki mangda aikhoina ikaiba laitanaba mangonda lengdana layu mahaki dharma chenbani haiba nakhoina khanglabadi achumba tauriba mi khudingmak mangondagi pokpani haiba nakoina khangi ichili now sing ahan bada verse 28 ta ikoina ubase the call to abide in the Lord Prabhu mahak ki maphamda lengdana leiba asi ahan bada takpi bani masigi damakta kaubiba aduni masigi call asi Prabhu Jisu Krista na takpi khrabani John chapter 15 aduda ikoina paba matamda abide in me aingonda nakoi layu aigi wahaida aduga aigi nungsibada sumaina mathang verse 4 7 9 John chapter 15 gi mapamasida Prabhu Jisu Krista na masigi kaubiba mangonda tatana lengdana laibagi matang asida takpire aduga ngasi khoina pathokli ba text asina aikhoida amu hanna no hona na ningsing hanba aduni a reminder masida apostle Peter na John na ishor gi mising thajabasing asibu mahakna ningsang hanbani to all God's children ishor gi macha oiriba ikhoi khudingmak aduna masida little children pikli ba angang sa haibani masida pikli ba angang sa haibasi apik pa angang sing adubu haibanate pikli ba angang sing haibasida thajabasing bu nungsiba galoinana kaubiba apostle chahidesu ahal oiraba mahagna thajabasing bu kauba matamda pikliba angang sa magi damaktadi machagumbani aduna pikliba angang sing haina nungsina kauba aduni aduga masigi Prabhu Jisu Krista da lengdana laibagi damakta kaubiba asibu ningsing hanbase nungsibaga loinana ningsing hanbibani ani subada aikoina ubase karino Prabhu Jisu Krista na ani shuba lenglakadaba
mahakna halakadaba matam asigi matang asida mahakna amuk takpi. Prabhu Jesu Krista amuk linglakadabagi matang asi apostle sing pakon chatpasing na tasing na makoy na thazay. Aduna masigi matang asida apostle sing na phongdok piba akoy na Bible asida uba phangbani. 2 Peter da akoy ni yenglabadi Apostle Peter na Prabhu Jesu Krista na amuk lenglakadabagi matang asida takpi. Ani subada Apostle Paul 2 Thessalonians asi akoy parabadi masida Apostle Paul na Prabhu Jesu Krista amuk lenglakadabagi matang asida mahakna amuk takpi bani. Aduga Revelation paba matamda Apostle John na Prabhu Jesu Krista linglakadaba matam natraga matang asida takpi. Masi akoy niyengba kanda kari uge haiba taragadi Prabhu Jesu Krista na amuk linglakadaba halakadaba asi makoy punamak na yam na khawrang na yengduna ngayduna lay haibasi akoy na uba phangi. Aduga loina na makoy na kari tawi thazabasingbu masigidamakta sem sananaba makoyna pukning thogat pibani. They wrote to encourage believers to prepare for his return. Prabhu Jesu Krista soidanamak linglakani mahak amuk halakani. Aduna thazabasing sem saduna layu haibasi makoygi pukning thogat piba aduni. Loinana ichilinaw sing Prabhu Jesu Krista na linglakadaba sigi matangda ikoy na kanba matamda thazaba achumba chatpa Prabhu Jesu da lengda na layba mi singgidamak-tadi yamna confident oiba ikayba laytaba chingnaba laytaba adugumba thazaba duna Prabhu Jesu Krista gi lenglakpa amuk lakadaba asi yengduna layba ngamgani. Aduna Prabhu Jesu Krista gi damak mana lenglakadaba si khanba matamda masigi damak ta akoy karisu ikay ningai leite. Maramdi karino akoy thajakraba mi singni Ishwar gi macha singni Ishwar gi mi singni. Aduga loinana akoy ikay ningai leitabase karina ikai haloi gadage haiba tarabadi aikoy na Prabhu Jesu Krista da dengna laiba matamda aikoy na magi yathang ilaga yamna thazaba yaba ama oina aikoy hingba matamda aduga yamna fruitful oiba ngasai gi aikoy na pankhiba Jesu Krista na takpiba aingonda aigi wahaida aigi nungsibada na koy lengdana layu haibasi aikoyna madu chap chana ilabadi aikoy fruitful oigani mahai yangani punsida aduna mahai yanba punsi thazaba yaba haiba inba Prabhuda lengdana layba oirabadi aikoy achet pa thazaba confident ase aikoy laigani aduna maram oiraga aikoy karisu ikai ningai leite Prabhu Jesu Krista lakadaba se khawrang na aikoy ngaigani yengduna laigani madugi damakta aikoy akiba pakhatpa chingnaba karisu lairoi haibani. Aduna ichilinaw sing Prabhu Jesu Krista gi lenglakpa asida karigumba aikoy na masi khanba matamda aikoy faithful oiramdaba thazaba yaba haiba inbado oiramdraba aduga karigumba aikoyna magi lakadaba asigi matang asida su phajana munna khangdaba phajana su aikoy faithful oina laitaba mahayandaba Prabhuda phajana aikoy laitaba adu oiragadi aikoy ikaiba phangani masigi damakta aikoy kigani chingnagani aduga aikoy karigumba ready oidaba sem saduna laitaba tarabadi ikaiba phangani. Adumakpu ngasai hairiba sing adu Prabhu Jesu Krista da lengdana aikoy lairaba faithful oiraba
fruitful oiraba mahai yanba punsi adu hinglaba aduga sem saraga phajana prabhu gi lakpa numit ngaiba tarapadi aikhoi gi damakta ikai ningai leite confidence adu adukki matik chena laigani haibani mathangda aikoina ubasi masigi text da dharma chenba achumba natraga afaba punsi hingba achumba tauba haibasigi matangda pukning amuk thogat pibani ahanba maktada Prabhu Jesu Kristana aikoida takpibani Matthew chapter 6 verse 33 da masida ishorgi ningthau leiba amadi mahaki achumba asi thiyu haibagi matangda kaubiba asi ikhoina uba phangi Matthew 6:33 da but seek first the kingdom of God and his righteousness and all these things shall be added to you yamna clear oina masida khanghal bire Manipuri ki Bible da pathok chake adubu na khoina ahan bada ishor gi ningthau leibak amasung mahak ki dharma chenba thiyu aduga pot pumnamak asi na khoida hapchin bigani ichile now sing ai khoina tawgadaba se karino we are to seek the kingdom of God ishor gi ningthau leibak asi ikhoina thigadabani aduga mahaki achumba dharma chenba asisu aikhoina thigidabani isorgi ningthau leibak thiba haibasi karino isorgi ningthau leibak haiba matamda yamna tongan ba expect leye aspects ahanbada isorgi ningthau leibak haibasi karino isorna ningthau oiba aduga madugi ningthau leibak tugi mising karamba mising oigani ishor gi ningthau leibak si kadai phauba chawi kadai phauba pangal sakti lei haibasi ikhoina khangba darkar oi madubuni ishor gi ningthau leibak thiba haibasi aduga mahaki dharma chenba ishor gi dharma chenba achumba asi koi thigadabani achumba dharma chenba achumba tauba haibasi karino true righteousness Matthew chapter 5 ki verse 20 da Prabhu Jesu Kristana sumaina takpi for I say to you aina nakoi da hairi that unless your righteousness exceeds the righteousness of the scribes and Pharisees you will by no means enter the kingdom of heaven yamna mayek sengna Prabhu Jesu Kristana achumba dharma chenbagi matangda sida khanghanbi Manipuri gi Bible da mu pathok chage aina nakhoi da hairi madudi nakhoi gi dharma chenbana wayen yathangi oza sing amasung Pharisee singi dharma chenbadagi hendrabadi nakhoina sargagi ningthau leibakta kaidongai da su changloi hai achumba dharma chenba haibasi sarga leibak changnanabagi lambi amani haibasi aikhoina masida uba phangi achumba dharma chenba se leitrabadi sarga leibak changba ngamloi haina Jisu na takpi masida scribes sing aduga Pharisees singi righteousness amadi disciples sing the Jisu na takpiba true righteousness achumba righteousness dharma chenba ani sigi khetnaba contrast asi clear contrast asi koina uba phangi actually now sing masigi contrast khetnaba se karino ekoi yengsi the righteousness of the scribes and Pharisees Pharisees singa asai hairiba wayan yathangi oja sing makhoigi dharma chenba achumba taubase karambano haiba tarabadi external righteousness haye mapan thongi aphaba saba achumba saba
Mapan thonggi dharma chenba saba adubuni. Ritualistic righteousness. Taudaba yadaba mapan thonggi dharma chenbagi thabak sing. Parthana tauba, fasting tauba, lairaba singbu pangbiba, aduga atay mina ubada afaba thabak haiba mayam asibu tauba asi makoigi righteousness ni. Aduga formal righteousness. Phajana fix laikhraba mathang pangthoknanabagi damakta thamkhraba pot adubu makoina follow tawraga makoigi dharma chenbadu oihale. Masigumba dharma chenba asi Prabhu Jisu Kristana kaidongai dasu yade. Masibu hypocrites haibani, hypocrisy ni haibani. Madudi afaba saba mapan thongi oiba adugumba righteousness ni haibasi Prabhu Jisu Kristana phongdoi. Maduna takpadi madugumba dharma chenba adu Jisu Kristana kaidongai dasu accept taude laubi de aduga madu karisu kanaba laite haibasi khoina uba phangi. Aduna mahaki disciples sing sabok sing da Prabhu Jisu Kristana takpi bani nakhoi gi dharma chenbadu wayen yathang singi oza sing amadi pharisi singi dharma chenbadu madudagi hena achumba afaba ashengba dharma chenba oigadabani haina takpi. A righteousness that exceeds that of the scribes and Pharisees. Dharma chenba haibasigi matang asida Jisu na takpi bada scribes ka Pharisees singi dagi hena laiba achumba righteousness asi karambano haibatarabadi ahan bada imputed righteousness. Ishorna pibi ba happy ba adugum dharma chenbadu oigadabani imputed. Prabhu Jisu Krista aikoina lausanba matamda thajaba matamda aikoibu ishorna Jisu Krista gi mapana dharma chenba ashengba achumba oihanbiba adubuni imputed righteousness. Aduga masigi dharma chenba asi mapan thonggi oibadu nate manungdagi thoklakpa internal righteousness adubuni. Aduga masigi dharma chenba haibasi achumba ashengba righteousness. Scribes singa Pharisees singi dharma chenbadagi henba righteousness asi consistent righteousness oi. Consistent haibadi lep palaitaba. Ngasi achumba afaba khara tauramba mapan thonggi oiba righteousness mina unanabagi khara tauramba aduga amuk taudaba amuk lepa tasengna aina thamoidagi tauningraga tauba nataba ishorna aingonda hapiba righteousness adugi maramna thabakta pangthokpa nataba afaba mi oiba mananaba achumba dharma chenba mi mananabagi damakta aina tauba adu consistent nate. Masida Prabhu Jisu Kristana panba righteousness asidi consistent oiba. Church da mapanda yumda nangi personal life da khudingmak da mapam khuding da masigi righteousness asi adum tattana uba dharma chenbagi punsi da tattana hingba adubu consistent righteousness haibani. Aduga loinana personal righteousness. Personal righteousness haibadi dangi dharma chenba adu nangi punsida khaidoknaba yadrabagumna lairaba become a part of your life or your being. Nang na ngangbada, nang na taubada, sakpada, chatpada, tauriba khudingda achumba righteousness adubu nangi punsida adum lengdana mak laiba tattana laiba
Nangi punsida righteousness asi tauthorappu khudingda adumak yauba adugumba righteousness adubu Pharisee singa scribe singi dharma chenbadagi henba righteousness achumba righteousness haibadubuni ichilinaw sing Prabhu Jesu Krista masamakna masigidamakta yamna biggest example oina mahakna uhanbi the example of the Lord Jesus Christ ekoina yengsi 1 John gi chapter 2 verse 29 ngasai ekoina pathoki ba text aduda masi ibani if you know that he is righteous nakoina karigumba mahak dharma cheli haibasi khanglabadi haibani kanano mahak haibadi Prabhu Jesu Krista buni Prabhu Jesu Krista asi dharma cheli haibasi nakoi khanglabadi you know that everyone who practice righteousness is born of him nakoina khangani madudi karino achumba dharma chenba aphaba achumba tauba mising adu mangondagi poklaba mising ni haibasi nakoina khangani haibani born of him Prabhu Jesu Krista da pokraba mising ni haibasi nakoina ilai na khangmangamgani haya Prabhu Jesu Krista gi dharma chenbasi mahaki wakhalda dharma chenbagi wakhal cheli in word mahaki wahaida mahak na ngangthoklakpa khudingmakta righteousness dharma chenbagi wahai wangang adu ekhoina uba phangi aduga indeed mana tawriba khudingmaktasu true righteousness achumba dharma chenba adu ekhoina uba phangi Prabhu Jesu Krista asi yamna ekhoigi damakta perfect oiba righteousness dharma chenba aduda leiba aduga ekhoigi damakta tamjaningai oiba aduni haibasi ekhoina uba phange Prabhu Jesu Krista gi dharma chenba asigi maramda ekhoina khangbasi yamna darkar oi aduna this must be obtained masi ekhoi khangnana ba khangba khaktana tana madu ekhoina lawsanba aduga madu ekhoigi punsida tauba haibasi yam darkar oi Jesu Krista si dharma chenba aduga mahakna khalliba ngangliba tawriba khudingmakta dharma chenbasi uba phangbasigumna ekhoigi punsidasu masi oinanaba ekhoina hotnaba ekhoina masigidamakta kanna haijaba si darkar oi haibani aduga the practice of righteousness dharma chenba achumba tauba haibasi ekhoigi punsida practically thabakta oina tasengnamak ekhoi masi pangthokadabani masi ekhoi ngasaigi Pharisee singa scribe singna tawriba adugumna natabida ekhoigi punsida tattana masibu ekhoina practically pangthokpa darkar oi if one practice righteousness kanagumba mana mahak dharma chenba achumba adu tawrabadi masina confirmation tawbani kari confirmation tawe haiba kanda tasengnamak mahak born again oikhraba nauna pokhraba Prabhu Jesu Krista da thajakhraba Prabhu Jesu Krista da pokhraba mini haibasi masida confirm tawbani we are true children of God maduna ekoi ishorgi asengba machasing oihalli ishorgi asengba machasingna soidanamak Prabhu Jesu Krista gi matau tamlaga achumba dharma chenba punsi aduna makoi hingani aphaba tawgani achumba tawgani dharma chenba gi punsi aduna makoi laigani nichili nausing aduna ngasi masigi wahai ase pathok pasida ekhoi pukning thogatsi ekhoi pathana tausi matam khibikta achumba
dharma chenba asi ekoi thisi Prabhu Jesu Christana ekoi bu takpiba aduga masida Apostle John na ekoi bu amuk remind tawbiba amuk ningsanghanbibani let us always seek righteousness ekoi dharma chenba si thisi aduga to pursue a life of righteousness dharma chenba si karino haibasi khanglaga madu ekoi gi punsida leiba yananaba dharma chenbagi punsi aduda ekoi hingba ngamnanabasu ekoi kanna hotnaba tai aduga to persevere living righteously in a wicked world ekoi na leiriba prithvi asi asuki matik wicked oikhre yamna phatre yamna pap na thankhre masigi manung asida ekoi su hinglibani adubu taibang pan asida asuki matik wicked oikhraba phatraba pap na thankraba marak asida ekoina hingba tarabasu ekoi righteously dharma chenbagi punsi ase tattana ekoi hingba ngamnanaba persevere khangbaga loinana hotnaraga ekoi leisi haibasi ngasi mayamda phongdok chaningba aduga ishorgi wahai asidagi mayamgi thamoibu thogat chaningbani ishorna ekoi khudingmakki mathakta hena borpina bibo isinu pratana tausi thagachari pa ishor nahaki wahai asina ekoi bu pukning thogat pire loinana khwaidagi maru oina Prabhu Jesu Christa da lengdana leiraga ekoi gi punsida mahai yanba punsi oiba aduga Prabhu Jesu Christa na lenglek tringai phawba manung asida Achumba chatpa dharma chenba punsida mapung phana hingba ngamba Prabhu Jesu Christa na lenglakpa matamda harau na akiba laitana ikaiba laitana Prabhu Jesu Christa bu ngaiduna mahakpu unaba okpa ngamnanaba ipai sora ekoi bu nahak na panggal pinabiyo ekoi gi asoiba khudingmak nahak na ngakpiyo aduga sengdok piyo dharma chenba punsi mapung phana hingba ngamba nachasing oihanbiyo ipai sor dharma chenba punsi asida hinglaga tauba khudingmakta ngangba sakpa khudingmakta ekoi gi wakhal londasu dharma chenba Prabhu Jesu Christa gi example mahaki maphamdagi tamjaraga ekoi su ipai sor dharma chenba punsi oihanbiyo aduga yamna confident laina Prabhu Jesu Christa gi halakpa amu hanna ekoi bu lauba lakpa adu numit adu ngaiba ngamba oihanbiyo haiduna ekoi bu paptagi handokpiba amata ngairaba kanbiba mapu Prabhu Jesu Christa gi mingda thaga jabaga loinana pratana asi nijabani amen Ishwarna ekoi bu hena borpina pibo isinu amen